Lakhipuronline puthokjaba February gi tang 18 ningthokaba numit ki Khomjinba Pao tabirasi ahan beda maruiba Pao Unique Kennel Society gi sahi gi pet show pangthokre BSF na makhoi gi training phanglaba hui gi heisingba utkhre Nongsup Karbianglong da mahiroi lup singi mathakta khut tharakhiba thodok adubu amsuna thamoi songna pendaba phongdokre Tha marita suriba angang amana tongan ba posak sam kungi mathakta masak khangdokpa ngamkre Malemda phangba khwaidagi mamal tangba posak manga gi manungda sana yaudri amasung Khelo India University Games ngarangdagi Agartala gi NSRCC Sports Complex ta hore Hojik mapungoiba Pao tabirasi Unique Kennel Society gi sahi gi pet show pangthokre Thauramda BSF na makhoi gi training phanglaba hui gi heisingba miyamda utkre Silchar gi Bipin Chandrapal gi lampakta ngarang nomaijing numitta pangthokkiba thauramada Silchar sahar gi yumda yokpa hui makal kaya haidiba thauramada saruk yaki Thauramda saruk yakiba singda Unique Kennel Society gi maikedagi manamathum kaya su yanthokki Sport registration gi khudong chaba piduna atei mafam kaya dagi puduna lakhiba hui makal kaya su thauram sida saruk yaki BSF ki maikei dagi makogi training phanglaba hui singna pokhaiba yaba amadi nisagi oiba posak sing masak khangdokpa amadi obstacle jump na singba heisingba kaya BSF ki hui sing aduna miyamda utki Thauram aduda Unique Kennel Society ki President Pankaj Pal Secretary Rajsekhar Chaudhary Convener Amajit Bhattacharya Publicity Secretary Abhijit Biswas amadi atei miyoi kaya saruk yaki hairi श्वान ने इंडिकेटर दे दिया बॉक्स में नारकोटिक है लेकिन हैंडलर ने उसे और बॉक्स चेक करने को बोला कि हो सकता है और भी बॉक्सेस में नारकोटिक रखा हो और देखिए फिर से उसी बॉक्स में जाके श्वान रुका है और फिर से इंडिकेशन दिया है तो मैं आग्रह करूंगा सभी से कि तालियां बजती रहें एक्सप्लोसिव मिला है सॉरी नारकोटिक मिला है श्वान सुनते हुए आगे बढ़ रहा है और जैसा कि आपको पता है आपने देखा है कि स्काउट देखिए बखूबी से हमारा श्वान आगे बढ़ा है और दोबारा से देखिए अब ये देखिए दोबारा से रिकन्फर्म करने के लिए बोला गया कि बखूबी से फटाफट जो है श्वान जाके वो क्रॉस जंप करते हुए एनिमी को पार कर रहे हैं और उससे भी तेजी से श्वान एनिमी और बीच में थोड़ा सा बढ़ाते हुए ड्यूटी करनी है लाइफ में बहुत बढ़िया बेहतरीन तालियों के साथ हौसला बढ़ाएं आप श्वानों का All Assam Manipuri Students Union amsu Central Committee na handakta masak khangdaba miyoi singna Karbi Students Association KSA amasung Autonomous State Demand Committee Youth Front ki members singda masak khangdaba miyoi kharana khut tharakhibabu thamoi songna pendaba phongdokre Amsu Central Committee ki General Secretary Asangbam Sopon gi Serol asida hai West Karbianglong gi Kheroni da Rachnatmak Nonia Sangyukta Sanghana PGR Professional Grazing Reserve amasung VGR Village Grazing Reserve Land gi matang da demonstration ama hokhiba February gi 15 da chatharingai da thodok adu thokhibani hairi hiram sigi matang da langla langjin puthoktuna mara lebe singi mathakta Thabak Lokhanaba Autonomous Council gi mafamda appeal tawbaga loinana Hill District asida nakal ani gi marakta ingna jingna leinaba amsu gi maikeidagi appeal tawri Khanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusamnaduna Lingya Vidyapit University Faridabad ki makhada course si tambiba hore healthcare gi field da skill development oiriba
medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da Lensimbirabu natraga mobile number 9395732456 da pau phaunabiu Churachandpur Jilla da Manipur lenga ki office sing ngasi February gi tang 18 dagi hauduna matam kaktana thonglon sillagani haina Indigenous Tribal Leaders Forum ITLF na haiba wafamadu ain gi wangmada thabak tawbasing phaduna matik chaba chairak pikani haina Manipur lenga ki Home Department na thokpa cherol amada hairi karigumba lenga ki office hanghandaba amadi thomi singna thabak karakpada athingba pirabadi madugi chapchaba thabak lokhatkani aduga mari leinabasingna ayaba piba suti natana thabak karaktaba thomi sing no work no pay chanagani hainasu cherol stepalli tha marita suriba angang amana tongan ba posak cham kungi mathakta masak khangdokpa ngamkhre Nobel World Record na certificate pirakle tha marita suribi kaibella haribi Andhra Pradesh ki nupi masa asina mahaki akoibeda leriba sanga ensang napi amadi atei porchai chamaga kunni mathakta masak khangdokpa ngami hairi mahaki asigumlaba matawasi ubada kaibella gi mama hemana Nobel World Record ta pau piduna mahaki video adu yenghan ki hairi kaibella gi angakpa matawaduda Nobel World Record na certificate khusinarakpani Jorhat tatha asigi tara taruk ta pangthokhiba kunmathoi suba Prague Cine Award lisingani kunmari da Thambalna Best Him Award takhibaga loinana film asigi abhi khundrak pamna Best Actor Male North East mana phangle hairi aduga dani akoi jamna puthokpa Bamon Ibema film dana Resmi Sorok khaibamna Best Actor Female gi mana phanglakle Yamna pamna saba Sahaw talay bado Bumong na tigi pura galaka niya mo kitapal Chokhat pagi lamjela sida yawi base Nakhoy gisu chok thokchan ngay na tabra takhlen Ay bukari ki bubiye minima Ay na hangarosita na Malemda phangba khwaidagi mamal tangba posak mangagi lista sana yaudri Malemda khwaidagi mamal tangba posak ama oirakliba Francium radioactive posakni matam kuina liduna thamba yade Malemda subnatagi gram kunmari makhairom dama phangi haina thijiloi singna hairi masi prithvi gi mayai thangba sarukta phangi hairi ani subada Californium hariba radioactive metal asigi kaithel gi mamal gram amada $1 million kuntaret ni sahida gram makhai amarom California da sungi hairi asumna carbon plutonium amadi scandium na singba posak singasi malemda khwaidagi tangba posak singni mamalda sanana makogi manak changba ngamba natte hairi Khelo India University Games ngarangdagi Agartala gi NSRCC Sports Complex ta hore hairiba sanaba sida awang nongpok ki rajya singna saruk yarabasu Manipur di saruk yadre hairi University tara humdo gi sanaroi singna tongan ba masana kunda athoi ehin tanaba sida saruk yagani Kangan japa tongan ba competitive exam gi damak chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GD CHSL Indian Army Assam Police TET CTET
grade 2 grade 3 amadi grade 4 gi exam gi tamak maths reasoning english gk na chingba coaching lobi ningba singna kudung chaba si lobiu ahanba batch ayuki pung 6 tagi na 9 phawba oigani admission fee free oigani akopa marol gi tamak kasar Lakhipur ward number 9 da leiba infinity knowledge center gi center in charge sir tenison gi mobile number 7002554061 number asida ngasimak paw phawna biu Nungairaba Pao BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chaba thamjari ngasimak iscode.com da changpituna book tobiu natraga free demo class ki damak 9606017575 number asida call tobirago अरोइबदा मरुइबा पाव अमुक हना यूनिक कैनल सोसाइटी की सही की पेट शो पांगथोखरे बीएसएफ ना मखोई की ट्रेनिंग फंगलबा हुई की हेसिंगबा उठखरे नोंगसुप कार्बियांगलोंगदा महिरोइ लुपसिंगी मथक्ता खुद थारखिबा थौदोक अदुबु आमसुना थमोय सोगना पेंदबा फोंदोखरे था मरीता सुरिबा अंगांग अमना तोंगान तोंगानबा पोसक साम कुनगी मथक्ता मसक खंगदोकपा ngamkre मालेमदा फंगबा ख्वाइदगी ममल तांगबा पोसक मंगागी मनुंगदा सना याउद्री अमसुंग खेलो इंडिया यूनिवर्सिटी गेम्स ngarangdagi agartolagi NSRCC स्पोर्ट्स कॉम्प्लेक्स ता हौरे लखीपुर ऑनलाइन की पाव संदोक सबा ngasi gi matang asida loijare।